Nó quay tay đó mi này nghe thầy sẽ hình gì cả váy tay đó mi ba nó không ra thôi thôi parcel lại này và cái report hai mẹ phong đam bita blog na video nó bộ nó là sẽ cái video sẽ cái rồi nó mẹ mình là si cái này cái parcel đó thu phải cái mình là si mẹ cái nó cái sẽ rồi nó hay đó thế rồi mấy giờ thực hiện rồi nghĩ mà mai camera thì để trong công ty ở mai cơ đã cái tại gì không có là quay mà mai thì cái có ý rồi ý rồi ai ba cái này là được ai cha nó bảo cái này cái bị áo ấy nè hàng cái ra rồi ngon được nhưng chuẩn luôn thì chúng rồi ulta hàng rồi bỏ sa ulta hàng này vậy nhầm đến đỉnh đầu đấy ôi tâm đồ rồi cái này đu tâm lâu thôi mai có thể tắt cái này gì đâu bà cái này đây mày mấy phụ trên mà chú sẽ cây mà liền lịch bật đi game ngoài lùng nó dặn đây không có tôi packing cái phần đó mai packing phần đó mày ra sẽ eigi budi na te ba koi thoinu gi nai bai lu jara gi na gi mata da da ba sadar kai sadar di bilakte da da ho yo pari gi sadar jau di abi gi headphone pulo da type c gi ai sen kallo tho ai kan mo ho no che Yori ni sidar jau hudro ayo ai na haidra tada bi na yang phoberi si di earphone ni kena kari card na paisa ki card ni okay ai na haidra miam tada bi na sadar to ba ki lo ye da mai sẽ OnePlus ni OnePlus okay originally duplicate करते आए थे अंगे तो OnePlus ni tu 1 plus 2 5 6 7 8 9 137 price magi lebih mina listing ani bina tau jari se mana 137 price này mayam tum hogolani na chakcha loya kwa matab uma chaning ya kwa matab uma chas kwa matab ama unjel laga ne hai phi suba hobura ga ba ke to ni nongala koi duty ei chan bi to sim ko koi pha ne ma masam har pi ge level pha bi ge su ya de manau nu pala ko de mi ho bana ro re ma sa ge kwa se ni pi ja dri ba de ma chik hak bi wai manau nu pala ko de mi ho bana ma
ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯡꯇꯣꯛ ꯊꯣꯛꯇꯦ ꯑꯩ ꯃꯅꯤꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯑꯗꯨꯝ ꯂꯩ ꯑꯩ ꯃꯅꯤꯡ ꯏꯟꯅꯅ ꯈꯣꯠꯅ ꯑꯗꯨꯝ ꯆꯠꯅ ꯂꯩ ꯑꯩꯅ ꯂꯩꯍꯧꯅꯦ ꯐꯤ ꯁꯨꯕ ꯆꯠꯂꯤꯅꯦꯁꯨ ꯌꯥꯗꯦ ꯂꯥꯛꯑ ꯏꯅꯥꯛꯇ ꯐꯝꯗꯦ ꯑꯩꯈꯣꯏ ꯃꯥ ꯐꯤ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯐꯤ ꯎꯔꯨꯛ ꯃꯊꯥꯡ ꯄꯨꯖꯈ꯭ꯔꯦ ꯕꯥꯜꯇꯤꯡ ꯑꯃꯒ ꯐꯤ ꯁꯨꯕ ꯍꯧꯔꯨꯗ꯭ꯔꯣꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯃꯥ ꯃꯊꯟꯇ ꯁꯨꯔ ꯋꯥꯏ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯁꯨꯕꯤꯔꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯁꯦꯝꯕꯅꯦ ꯐꯖꯅ ꯁꯦꯝꯃꯒ ꯚꯣꯏꯁ ꯌꯥꯎꯔꯝꯗꯕꯩ ꯋꯥꯅꯦ ꯍꯥꯏꯕ ꯑꯩ ꯃꯊꯟꯇ ꯅꯣꯛꯈꯤꯁꯦ ꯀ꯭ꯋꯥꯏ ꯆꯥꯁꯤꯜꯂꯒ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀ꯭ꯋꯥꯏꯅꯦ ꯈꯥꯏꯔꯒꯅꯦ ꯅꯨꯡꯁꯥꯗ ꯐꯧꯔꯤꯅꯦꯕ ꯑꯆꯣꯠꯄ ꯀ꯭ꯋꯥꯅꯦ ꯑꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯍꯥꯎꯋꯦꯕ ꯈꯨꯍꯥꯎ ꯑꯃ ꯀ꯭ꯋꯥ ꯆꯥꯕꯩ ꯅꯤꯁꯥ ꯄꯥꯏꯔꯦ ꯑꯩꯁꯨ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯤꯛꯇꯛꯂ ꯍꯤꯡꯒꯣꯜꯁꯤꯒ ꯀꯩꯀꯩ ꯊꯥꯒꯦ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯒꯅ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯊꯥꯕ ꯍꯧꯒꯠꯂꯦ ꯑꯗꯨꯕꯨ ꯃꯔꯤꯗꯤ ꯆꯠꯈꯠꯂꯦ ꯄꯥꯟꯒꯗꯗꯤ ꯋꯥꯠꯂꯤ ꯈꯔ ꯁꯤꯒꯅ ꯂꯦꯕꯨ ꯄꯥꯝꯕꯤ ꯁꯤ ꯍꯩꯖꯥꯡ ꯄꯥꯝꯕꯤꯁꯦ ꯍꯥꯎꯔꯖꯥꯠꯅꯤ ꯃꯅꯝ ꯅꯨꯡꯁꯤꯅ ꯁꯤꯒ ꯂꯩꯔꯦ ꯍꯋꯥꯏꯁꯪꯕꯤ ꯄꯥꯝꯕꯤꯁꯤꯒ ꯍꯋꯥꯏꯁꯪꯉꯤ ꯄꯥꯜꯂꯤꯁꯤꯒ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯗꯁꯨ ꯂꯦꯕꯨ ꯄꯥꯝꯕꯤ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯑꯃꯈꯛꯀ ꯍꯧꯔꯤ ꯃꯔꯤꯗꯤ ꯆꯠꯂꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗꯅꯦ ꯕꯣꯜ ꯐꯤꯜ ꯂꯩ ꯍꯥꯏꯕ ꯑꯗꯨꯒ ꯕꯣꯜ ꯁꯥꯟꯅꯔꯝꯃꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯁꯤꯒꯅ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯇꯤꯟ ꯇꯣꯡꯒꯅꯦ ꯑꯩꯅꯅꯦ ꯀꯩꯅꯣ ꯎꯠ ꯆꯥꯏꯁꯜꯂꯝꯃꯤꯕ ꯕꯣꯜ ꯁꯥꯟꯅꯔꯝꯃꯤꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯝꯃꯤꯗꯣ ꯆꯠꯈꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯒ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯂꯩ ꯕꯥꯔꯣ ꯃꯥꯁꯤꯒ ꯈꯥꯃꯦꯟꯅꯤ ꯁꯤꯁꯦ ꯁꯨꯞꯁꯨꯃꯩ ꯄꯥꯜꯂꯤ ꯇꯦꯡꯅꯧ ꯄꯥꯜꯂꯤꯁꯦ ꯌꯦꯡꯉꯨ ꯃꯔꯤ ꯇꯦꯡꯅꯧ ꯄꯥꯝꯕꯤꯁꯤꯒ ꯄꯥꯜꯂꯤꯁꯤꯒ ꯈꯥꯖꯝ ꯄꯥꯜꯂꯝꯃꯦꯕ ꯍꯦꯛꯇꯣꯛꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯤꯁꯨ ꯈꯥꯛ ꯆꯥꯎꯖꯔꯦꯍꯦ ꯑꯩꯈꯣꯏ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏꯕ ꯍꯪꯒꯥꯝꯁꯤꯁꯨ ꯇꯧꯔꯛꯑꯦ ꯈꯥꯛ ꯆꯥꯎꯔꯦ ꯍꯥꯏꯅ ꯁꯤꯒꯅ ꯀꯐꯣꯏ ꯄꯥꯝꯕꯤ ꯑꯇꯩꯗꯤ ꯃꯦꯝꯃꯩꯅ ꯂꯩ ꯊꯥꯖꯕꯁꯤꯁꯨ ꯈꯔ ꯈꯔ ꯐꯖꯔꯛꯄꯗꯤ ꯑꯇꯩꯗꯤ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯦ ꯑꯇꯩꯗꯤ ꯂꯣꯏ ꯐꯨꯀꯠꯈ꯭ꯔꯦ ꯑꯩ ꯄꯩꯁꯥ ꯅꯨꯡꯃꯥꯏ ꯃꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤ ꯁꯤꯒꯅ ꯖꯦꯟꯗꯦꯝ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯋꯥꯏ ꯇꯩꯔꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥ ꯑꯝꯇꯪꯒ ꯁꯣ ꯇꯧꯔꯣꯅ ꯑꯩꯈꯣꯏ ꯊꯣꯏꯅꯨꯅ ꯋꯥꯏ ꯇꯩꯔꯝꯃꯤꯅꯦ ꯉꯁꯥꯏꯁꯦ ꯍꯤꯡꯁꯦ ꯀꯃꯥꯏ ꯇꯩꯔꯝꯃꯤꯕ ꯃꯌꯥꯝ ꯀꯃꯥꯏ ꯇꯩꯔꯝꯃꯤꯅꯣ ꯋꯥꯏꯗꯣ ꯅꯣꯛꯊꯔꯤ ꯑꯩꯈꯣꯏ ꯍꯩꯖꯥꯡ ꯄꯥꯝꯕꯤꯗꯨ ꯑꯩꯈꯣꯏ ꯍꯦꯔꯣꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯕ ꯁꯨꯁꯨꯔ ꯕꯥꯔꯤꯠꯇ ꯂꯥꯛꯑꯒ ꯍꯧꯖꯤꯛꯇꯤ ꯄꯥꯟꯗꯦ ꯍꯥꯏꯕ ꯃꯅꯤꯡꯗꯗꯤ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯦ ꯃꯄꯥꯟ ꯁꯥꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯃꯔꯛꯇ ꯄꯥꯟꯕꯁꯨ ꯌꯥꯎꯔꯦ ꯁꯤꯅ ꯂꯥꯡꯊꯩ ꯄꯥꯝꯕꯤꯅꯤ ꯃꯌꯥꯝ ꯂꯥꯡꯊꯩꯁꯦ ꯀꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯊꯥꯔꯤꯗꯨ ꯑꯩꯁꯨ ꯍꯌꯦꯡ ꯌꯨꯝ ꯆꯠꯄꯗ ꯄꯨꯈꯤꯗꯣꯏꯅꯤ ꯂꯥꯡꯊꯩ ꯆꯔꯥ ꯑꯃꯈꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯖꯍꯥꯠ ꯊꯕꯛꯇ ꯆꯠꯅꯕꯅꯦꯕ ꯂꯥꯡꯊꯩꯁꯦ ꯑꯩꯈꯣꯏ ꯊꯣꯏꯅ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯁꯜꯂꯒ ꯁꯦꯜꯐꯤ ꯀꯥꯞꯄꯤ ꯀꯟꯅ ꯀꯞꯊꯔꯤꯅꯤ ꯈꯔ ꯃꯤꯉꯣꯟꯗ ꯗꯤꯈꯥꯏꯒꯦꯅ ꯄꯩꯁꯥ ꯂꯧꯒꯗ꯭ꯔꯣ ꯃꯌꯥꯝ ꯆꯪꯉꯥ ꯆꯦꯟꯕꯤꯒꯦꯅ ꯀꯔꯤ ꯆꯪꯉꯥ ꯌꯦꯟꯕꯤꯒꯦ ꯃꯌꯥꯝ ꯄꯩꯁꯥ ꯄꯥꯝꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯈꯥꯗ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯅꯝꯕꯔꯗꯤ ꯍꯥꯟꯅ ꯍꯥꯞꯄꯣꯏ ꯄꯥꯝꯃꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯄꯤꯁꯜꯂꯛꯀꯦ ꯃꯥꯒꯤ ꯐꯣꯟ ꯐꯖꯕꯤꯁꯦ ꯌꯥꯝ ꯀꯞꯊꯔꯦ ꯐꯣꯇꯣ ꯑꯥꯏꯐꯣꯟꯅꯤꯁꯦ ꯑꯥꯏꯐꯣꯟ ꯍꯪꯒ ꯇꯧꯃꯤꯅ ꯑꯩꯈꯣꯏ ꯊꯣꯏꯅꯨ ꯄꯩꯁꯥ ꯊꯤꯔꯤꯗꯨ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ